News Explainer YouTube channel asibu yengbiriba mayam punamakpu taramna oksari ngasi aina pudana laksariba video asi America gi New York City gi Ahanba Muslim Mayor oigadouribra nupa adugi matangdani hairiba nupa asi kanano mahakna matou karamna maming leraba rival coumo bu maitiba piki mahakna matou karamna social media da asukki matik influence oiki Israel gi mayokta mahakna kari haiki India gi Prime Minister Narendra Modi gi matangda mahak ki stand karino haiba asi video asida khangminasi video asi makha sathadringi mangoinana aina miyam da request ama tawjari madudi News Explainer hairiba YouTube channel asi matam gi thokleba thodok watok sing asi sukaina nainaduna miyam gi mit nakong oigadouribra YouTube channel amani maram aduna channel asibu subscribe tawbiyo aduga adom gi maruk mapang sing du share tawbiyo nagna kariguma social media sin naba misak ama oirabade Zohran Mamdani hairiba nupa asi soidana taram lagani amadi mahaki real soidana yenglam lagani chahi kunthrom doi khakta ngairiba Zohran Mamdani ngasidi America khakkinatana India yauna P3 gi leibak kayana mahakki discussion taunari Zohran Mamdani America gi New York City gi Democratic mayoral primary candidate election thengnaduna maming yamna leiraba billionaire amasu oiriba hanigi governor coumo bu maithiba pikiba asini mahakna New York City gi Ahanba Muslim Mayor oiba khak natana Indian origin gi Ahanba New York City gi mayor su oigadouri Zohran Mamdani sok lising wasamapna mudramathro gi October gi tarik 19 da Uganda da pokhi mahaki mama mapa Indian ne mahakna sahi taret surappa matamda America da lakhi aduga sahi 19 suba matamda mahak America gi citizenship oike 2020 da New York City State Assembly election thengnaduna anirak hanna mai pakpa ngamkhi sahi control de khakta ngairiba Indian origin su oiriba amadi Muslim amasu oiriba Mamdani ngasidi New York City gi mayoral election gi achoba itihas ama semgadaure mahakni New York City gi mayor gi khwaidigi naha oiba mayor oigadouri maming leiraba hanagi governor coumo bu maithiba piba asina mahakpu social media da asuki matik viral oirakhi mahakna internet pu effective oina sinaduna common masses pu influence tawbangamkhi New York City gi basic necessity singbu mahakna matik chana mahaki election campaign da highlight tawkhibana praja gi support asuki matik fangki affordable housing public transport amadi public health care da mahakna focus tawki maramaduna challenge tamaktana thallaba mahak challenge tamakna thallaba mahakna mahaki maming leiraba rival coumo mai TPP ba ngamkhiba asini America gi President Donald Trump na personal insult tawki Donald Trump na mahaki ex asumna haiki Zohran Namdani asi communist ki angau bunupa amani America di Islamophobia ki level asuki mati wangzer patarbasu mahaki election campaign da mahaki Muslim identity losan khide Israel gi mayukta horukpadi ki dumak leptuna lakhi Palestinian singi right ki dumak leplakhi mahakna mahaiki kariguma mahakna elected oibatarabadi Israel ki Prime Minister Benjamin Netanyahu na New York City de lakpa matamda mahak phava yai haina haiki Israel na international law bu ikai khumnade mahakna haiki Israel na international law bu thugaiduna Palestinian sing awaba piri India ki Prime Minister Narendra Modi bu mahakna matang kaya da yaningda phongdokhe Prime Minister Narendra Modi na 2023 da New York visit tawkhiba adubu mahakna phongni yaningda phongdokhe matou asumna power leiraba kaya gi mayokta leptuna challenge khudimakpu thengnaduna mahaki maming leiraba rival bu maithiba pikhiba asina aikoida para amasu tambiri madudi aikoina aikoigi isagi ideology amadi commitment aduda focus tawduna hanba leitana hotnaba tarabadi punamak maithiba piba ngami haiba asini ngasigi damakta di video asi matang istelo sinjarage video anoba video amagi damak khawrang ngai biu